कावबगिनी पादना बताए तो tanggal pukul. Pwede. Pamamba mahaki non-violence ado Prithvi punamak na ngasigi Prithvi asidaida ahenba khulai gi shakti tanadana Prithvi asidaida tawriba mayam punamak singsi Mahatma Gandhi gi ahimsa nattana Prithvi da shanti purakpa ngamoi haiba madugi principle magi ideology do objecti isone piramba paujen ge sa manana launa rabani maduna Mahatma Gandhi ji si Prithvi ki mafam kuning makta hai batare si India da natana Irat puja taudana magi statue magi murti asi Bharat Prithvi sin batungna thamdana Prithvi ki lusing batayana maonda ikai khumnaba utpa magi principal ideology se koi kuning mangna tamjagadabani haiduna la ibani sigumba Bapuji sigi mafamda mahak laikhirabagi humbudra tareklak suba mapok polon palan aduni